Lansigi Mayol Kadomdano, Housing Manipura Kuki Terry Singna Mitei Purupta, Atamnan Horagliba Lan Aste, Chahi Ani Fajin Kre, Togliba Lan Asida Karama Mawong the Loishin Gadagi Habadu, Matong Maram Amata Kangdre, Kuki Terry Sing Asigidi Makogi Sabsaba Pirip Amada Maitei Purupta, Kana Landabagi Tabak Chatagani, Makogi Marakta Manipur Miyangi Lantung Ngakani Haiduna Langak Paibada Yauriba, Kuki MLA Tarasu Yauribani, Kuki MLA Tara Asigi Manungda Minister Ani Amasu Yauri, Yauriba Minister Ani Makoina Pariba, Portfolio Lautokpa Habadu Daude, Laybaki Kuki na Panba Laybak Ama Habadu Oidabra. Kuki Terry Singna Pikliba Marol Fawa Tok Triba Tani Pangi Angang Pawa Yauna, Mama Masa Pulap Paraga, Halaba Pawbanga Sigi Langang na Tumina Lesson Kiba, Kanana Supena de. Lan Horiba Kuki Terry Sing Asida Akanba Force Amana, Tong Sinduna Maitei Puru Mutanaba Honariba Asida, Akang Ahekayagi Mat Lauraga, Akang Ahekayagi Mot Lauraga, PR Langang na Tawfam Tokba Tabak Tause, Maitei Purup de Togliba Lana Sida Defense Tawbadani, Masinadi Kayam Kuina, Chanaba Yagani, Mapalamdagi Sanglaba Kuki Purup Singna, Hana Lajarama Kuki Singbu Makogi Makada Tamduna, Horiba Lansida Saru Yahali Habasi Ikang Kangnare, Kuki Terry Singna Taliba Dabi, Waitolo Habasi Kangna, Misam Hatpagi Tabak, Langang na Lepan, Misam Hatpagi Tabak Langang na Lepansi, Togliba Lansi Gi Mayon, Jumna Sanctionaba Kok Susinaduna, Manipura Tangdu Laitaba Hanagi Punsida Hanjinaba, Amuktang di Honasi, Kaidawage. Operation Sindurasi Indiana Pahalgamda, Misam Sing Hat Kibadugi Paukum ni Haina Amisana Fongdokre. Indian Armed Force Singna Pakistan amasung Pakistan Occupied Kashmir da Laiba, terrorist Sing Tongan ba Kem Mapam Mapanda Chatakiba, Missile Attack Sing Adubu Tagatpa Fongdokpaga Loinana, Operation Sindurasi India gi Khwaidagi Akanma Pahalgam Terror Attack Adugi Paukum Oina, terrorist Singi Mathakta Chataba Attack ni Haine Union Home Minister Amit Shah na Fongdokre. Indian Armed Force na ngasi ayu anganbada Pakistan amasung Pakistan Occupied Kashmir gi terrorist group Jaish-e-Mohammed ki stronghold Oriba, Baiwalpur amasung terrorist group Lansgar-e-Taibagi, Murid-keda Laiba, base yauna tongan-tongan mamapam mapanda missile attack sing chataki. Union Minister Amit Shah na extra thagatpa posta, Aikhoigi Armed Force ki damak chauthok pawi, Operation Sindurasi India ki Pahalgam terror attack ta, Aikhoigi samdaraba misam hat ki bagi chapchaba paukum ni haina fongdoki. Pakistan na India da kapsilakpada India ki Mioi tara laikhidre hairi, loinana nimfu hena aso open yaukre hairi. Lengak pasingna puktel kojel tinadabadagi, lamdam si tengkang kayarakta awaba mayok na bani haina Professor Gunindro na fongdokre. Lengak pa amadi famnay basingna puktel kojel tinadaba amadi nungchinadabadagi, lamdam si tengkang kayarakta awaba mayok na bani haina MUC gi BC Professor Paunang Gunindro na fongdokre. BC Professor Paunang Gunindro na makata na haikibada, lamdamasi mahay masingda lining lisata amadi, harakum hayda awat pa laytaba lamdam amani, lamdamasi jagoy isay amadi thangta dasu top matik mga layba lamdam ni, adubo lamdamasi tengkang kaya da awaba kaya mayok na dunalagli, matam dugi tengnari ba awaba kudima ikoy na para tambiba ngakta ni, ngalingay matamdagi hauna tengkang kaya da tengnaki ba awaba sing aduna, angakpa pibam da fawba laki, sahitare kuntak pa mayok na bagumna, Matung amung hana sengal sagatuna maratapna lailaklaba matam asida. Chahi tarek khuntakpa mayok na raba matung amung hana sengal sagatuna maratapna lailaklaba matamda tangkak ki awaba kaya mayok na duna laki masi maruoy na lengak pasing amadi famnay basing na puktel kojal tinadaba nungsinadaba kaya dagi thorakpani khuding magna thairaga mangda tariba asoiba khudimag semdoknaba punsin bahay basina khwaidagi maruoy haiki. Outer gi MP oiramba misak amagi aron machiti amana ILB amadi NRC da kurau thangbugum thokle haina ripko na fongdokre. Manipur da mitop amadi mian macha outsider and foreigners masing kai hena yangkhalakpadagi mi amadi laifangi kal kairak tuna mian masa singna yellow meetingi leiba horakpadagi sagon naragliba cinglok amadi turel kaya munna ba honarakpagi lan amang ngasi indigenous peoples oiminari ba aikhoina thengnari Regional Indigenous Forum for Peaceful Coexistence Rico Manipurgi Secretary General N. Khumana Kurekpi duna thokpa chirol amana fongdoragli. Chirol aduna makha taradun hai khusengi lan asi loishindana asum lehanbagi phibam amasu aikoina uri haudi thokliba khuntakpa
ꯗꯤꯚꯥꯁꯇꯦꯁꯟꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯃꯤ ꯇꯨꯃꯤ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜꯅꯆꯤꯡꯕ ꯀꯌꯥꯁꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯛꯇꯕꯗꯒꯤ ꯃꯤꯇꯣꯞ ꯑꯃꯗꯤ ꯃꯤꯌꯥꯟ ꯃꯆꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯂꯤꯕ ꯑꯃꯗꯤ ꯃꯤꯌꯥꯟ ꯃꯆꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯂꯤꯕ ꯂꯥꯛꯁꯤꯟꯕ ꯑꯃꯗꯤ ꯌꯦꯡꯁꯤꯟꯕ ꯌꯥꯎꯗ꯭ꯔꯕ ꯇꯒꯣꯝ ꯊꯥꯗꯣꯛꯂꯕ ꯂꯩꯉꯥꯛꯀꯤ ꯑꯍꯣꯕ ꯀꯌꯥ ꯑꯁꯤꯕꯨ ꯈꯪꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇꯕ ꯅꯣꯃꯦꯗꯤꯛ ꯄꯤꯄꯜꯁ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕ ꯃꯤꯌꯥꯟ ꯃꯆꯥ ꯀꯌꯥꯅ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥꯒ ꯂꯧꯇꯨꯅꯔꯒ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡ ꯀꯌꯥꯒꯤ ꯃꯍꯩꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯌꯥꯡꯈꯩꯔꯣꯝꯒꯤ ꯃꯇꯝ ꯏꯪ ꯀꯨꯝꯖꯥ 1982ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯥꯎꯇꯔꯒꯤ MP ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯇꯝꯗꯨꯒꯤ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯃꯁꯥꯒꯤ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯑꯔꯣꯟꯕ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯐꯣꯔꯦꯅꯔꯁ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯍꯟꯅꯕ ꯍꯣꯠꯅꯔꯝꯈꯤ ꯍꯥꯏꯔꯤ꯫